ꯃꯇꯝ ꯑꯃꯗ ꯏꯪꯅ ꯆꯤꯛꯄ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕ ꯆꯥꯅꯕꯒꯤꯗꯃꯛꯇ ꯀꯩꯊꯦꯜꯗ ꯅꯨꯡꯇꯤꯒꯤ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪꯒ ꯀꯩꯊꯦꯜꯒꯒꯤ ꯃꯔꯛꯇ ꯎꯃꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯠꯅꯕ ꯂꯝꯕꯤꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯀꯩꯊꯦꯜ ꯀꯥꯕ, ꯅꯨꯄꯥꯁꯤꯡꯅ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯅꯤ ꯁꯤꯡ ꯆꯜꯂꯒ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎ ꯃꯅꯤꯅ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯁꯤꯡꯗꯣ ꯃꯌꯥꯝ ꯑꯃ ꯆꯜꯂꯝꯃꯤ꯫ ꯎꯆꯤꯟ ꯌꯨꯝ ꯐꯥꯎꯗꯤ ꯌꯧꯔꯤꯁꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯀꯗꯣꯔꯦꯅꯦ꯫ ꯍꯣꯏꯗ, ꯑꯃꯨꯛ ꯍꯜꯂ ꯆꯠꯄ ꯍꯥꯏꯗꯨꯅꯤ꯫ ꯌꯥꯝ ꯃꯝꯕꯁꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ꯫ ꯑꯁꯤꯕꯨ ꯏꯇꯩꯃ ꯕꯕꯤꯇꯥ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣ, ꯃꯥꯅꯤꯗ꯫ ꯑꯁꯨꯛ ꯌꯥꯝ ꯀꯦꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯂꯤꯁꯤꯅ ꯀꯔꯤꯒꯤ? ꯑꯣ, ꯏꯇꯩꯃ ꯕꯕꯤꯇꯥ ꯅꯠꯇ꯭ꯔꯣ? ꯑꯧ, ꯃꯥꯅꯦ꯫ ꯑꯩꯗꯤ ꯅꯣꯏ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯇꯧꯔꯒ ꯅꯪꯗꯤ ꯀꯥꯏꯋꯥꯏ ꯆꯠꯂꯤꯅꯣ? ꯑꯩꯒꯤ ꯁꯦꯟ ꯃꯆꯦꯠ ꯂꯩꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯀꯦ ꯍꯥꯏꯅꯣ? ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯏꯗ ꯅꯪ ꯆꯠꯂꯤꯁꯤꯕꯣ? ꯏꯇꯩꯃꯒꯤ ꯑꯩꯉꯣꯟꯗ ꯁꯤꯟ ꯃꯆꯦꯠ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯁꯤꯡꯗꯣꯛꯅꯕꯅ ꯅꯨꯡꯇꯤꯒꯤ ꯁꯤꯡ ꯆꯟꯕ ꯑꯗꯨꯝ ꯆꯠꯂꯤꯌꯦ꯫ ꯍꯧꯖꯤꯛꯁꯨ ꯁꯤꯡ ꯆꯜꯂꯨꯒꯦ ꯇꯧꯔꯤ꯫ ꯀꯩꯅꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯕꯣ? ꯆꯠꯂꯨꯔꯅꯨ ꯀꯩꯅꯣ꯫ ꯐꯔꯦꯁꯦ, ꯅꯪ ꯁꯦꯜ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯗꯤ ꯏꯇꯩꯃꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯏꯇꯩꯃꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯅꯤꯅ ꯁꯨꯔ ꯅꯣꯝꯃ ꯆꯥꯖꯕꯅꯤꯗꯣ꯫ ꯑꯗꯒꯤ ꯏꯇꯩꯃ ꯁꯦꯟꯁꯨ ꯁꯤꯡꯉꯝꯗ꯭ꯔꯦ, ꯀꯅꯥꯝꯇ ꯁꯤꯡꯗ꯭ꯔꯦ, ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ꯫ ꯃꯅꯤ ꯑꯗꯨ ꯃꯇꯩꯃ ꯕꯕꯤꯇꯥꯅ ꯐꯅꯌꯥꯝ ꯊꯦꯡꯉꯁꯨ ꯃꯍꯥꯛ ꯆꯠꯇꯕ ꯌꯥꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯕꯛꯇꯤ ꯂꯦꯞꯄꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯅꯤꯅ ꯎꯃꯪꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯇꯤ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯒꯤ ꯃꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯅꯦ꯫ ꯅꯍꯥꯟꯒꯩꯗꯤ ꯉꯟꯇꯥ ꯍꯜꯂꯛꯄꯅꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯃꯃꯥ, ꯕꯕꯥꯗꯤ? ꯕꯕꯥ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯕꯕꯥ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯃꯃꯥ? ꯈꯪꯗꯦꯅꯦ, ꯅꯪ ꯅꯄꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅꯤꯅꯦ꯫ ꯆꯥꯛꯇꯤ ꯉꯁꯥꯏ ꯂꯣꯏꯔꯕꯅꯦꯕ꯫ ꯆꯥꯛꯇꯣ ꯅꯪꯅ ꯆꯥꯊꯣꯛꯑꯒꯦꯔꯣ, ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅꯣ? ꯕꯕꯥ ꯂꯥꯛꯑꯒ ꯆꯥꯔꯒꯦ ꯍꯥꯏꯔꯣ? ꯅꯠꯇ꯭ꯔꯒꯅ ꯃꯥꯝꯃ ꯈꯣꯏꯕꯨꯡ ꯍꯣꯏꯗ ꯍꯪꯉꯨꯁꯤꯔꯥ? ꯃꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯗꯦꯕ꯫ ꯃꯥꯝꯃ ꯈꯣꯏꯕꯨꯡ ꯍꯣꯏꯗ ꯕꯕꯥ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯨꯁꯦ, ꯑꯗꯨꯒ ꯕꯕꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦꯕ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯍꯧꯅꯔꯒ ꯃꯥꯝꯃ ꯈꯣꯏꯕꯨꯡ ꯃꯅꯥꯛꯇ ꯃꯄꯥ ꯍꯪꯕ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯅꯤꯅ ꯁꯤꯡ ꯆꯜꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯗꯨ ꯀꯪꯉꯥꯎꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯤꯅ ꯃꯍꯥꯛ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯣꯟꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯤꯅ ꯁꯨꯝ ꯐꯥꯎꯔ ꯂꯥꯛꯄꯅ ꯂꯩꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯅꯣꯡꯉꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝ ꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯣꯡꯉꯥꯜꯂꯤꯅꯣꯅ꯫ ꯑꯗꯨꯕꯨ ꯖꯒꯥꯗꯨꯒꯤ ꯐꯖꯕꯗꯨ ꯎꯔꯒ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯇ ꯌꯥꯗꯕꯅꯤ ꯆꯠꯂꯝꯃꯤ꯫ ꯃꯅꯤꯅ ꯐꯅꯌꯥꯝꯅ ꯆꯠꯂꯕꯁꯨ ꯃꯍꯥꯛ ꯆꯣꯛꯊꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯆꯠꯂꯤꯃꯈꯩꯁꯨ ꯂꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯨꯝꯗꯗꯤ ꯌꯧꯔꯗꯤꯅ ꯑꯗꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫